ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕꯨ ꯃꯨꯛꯕꯥꯡꯅ ꯏꯀꯪꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯏꯔꯣꯝꯕ ꯆꯥꯊꯔꯁꯦ ꯏꯔꯣꯝꯕ ꯆꯥꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯊꯔꯁꯦ ꯁꯤꯗ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯂꯩꯔꯦ ꯁꯤꯗ ꯕꯣꯔꯥ ꯈꯥꯖꯤꯡ ꯀꯥꯡꯉꯧ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯅꯣꯡꯁꯨ ꯇꯥꯔꯛꯇꯣꯔꯦꯀꯣ ꯑꯗꯨꯅ ꯆꯥꯁꯜꯂꯒ 이거만 이제 또 조목 잡자. 가진 강호. 응? 가진 정당히 깔라. Yên thùng nó sang nhào hết rồi. Có sản sản lắm luôn tao tùm đây rồi. Mai được chung. Phải rất khô ấy mà thằng này ra đi thả bên. Xin nhỏ đi con rồi. 모록실이 많은 걸 해야면에
ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯇꯣꯔꯦ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ